Lamlen madi lam nungsi isok kambong lang yathel mobalai konung jingo madi utangpok kakchen gidi lai karam lamlen sana pata satpi tha jataruk amana lerang agi matam wali haiduna leibak leirol nung de lot pilai lerang agi matam oire haiduna irol nung de khomu hulle hairaga tha jataruk amana laiza ipa langna satchabi lai inga thagi thamaida lerang na khomu hullaga ingen gi thajin waina satpi lai Singe leirang tambalna ahing duda lainam yen phugaina leisa tammi marak sida tambal sanadi magi phawoi bilangon kumai sanari wanglen pungoi asumna thaudo kumai sanaram laga ibudau pakhang basa thopkhre ibudau mana hek sathop khibaga tambal sana magi hanagi athiba phibam duda hanjilakle phibam sida adumak tarang malang amada taw magi tampak yumgi nai singna leibadu tamna laklaga tumthakre amai bisin thasu athengba ahing aduda mayum yongna balai adubu tumthau haiba yade pukning da maro loli ai gi singna ba pumnamak mayek sengnedana ngasidi kari gidi chingna roi adubu chingna basu kokli mahak tasengna phawoi bigi langone phawoi bilai rimbina thokdo kumai sana ba lakba aina di maga loina ningi khoinau ita sana sibodi haina khi haibabu ai ga maga loina gadaba pungadaba wanglen matamsi phangdabasini adubu amabu oire ai maga loina daba yade londina naba lambido kaidauraga haibado ai thiba tai asida khanbada mahak tum thau haiba yadre thambal sanaga naksina naba lambi thibada awaba haibaduni tawriba matawsi asumna inja tapchabi ahingi pungjaso khamba yada loisinki somdana kamdauri numit simagi ayuk anganba kabo laibakta kabo senbi pungda leiba chekla tala anganba pamel chawthoiba senbi chingjau lakta kaidongbi khulakta chaktabi senbi kabo khonglakta chakokbi kabo stamba laida bigi mamomloi nura songri longak bina on bachek mathikna langjing tharikbi manamna lauri sungdai manbi mamaina waira sendai manbi machinna tenau yotkon chekumbi makhong longchok sabi mamit haikoi michna tarang laija ira chena cheklana mayum kabogi phura tara layo yoi mayai numit thorakle angan ba thabina nangani thabana kangani haina cheklana sengna henbi tena wa kobina inung jingkhong ya kairakpabu cheklana tet haina khongrakle ayuk yanda anganba kabo leba kilami singi luching purel oiriba padapayagi naitom pokpi sawado make semli kabo makhoigi ningthiraba muki mukalang na saba charai fidu setpada sawa kobi kabo nupiza oibidu yengbagi pen banaide sakyeng mingsel mangda tha charai fi setlibadu ningthijade yengi marak sida magi mamanabi lomiba ningol kaduda changlai anido awai akhom tongnei ho phajare asengkini phajabagi mapal naidre moirang chanura sing matautam mapu pale tangnaba ye thangbana paduda chigong leina choma madi leichiludana hoine maitai makhoigi matautamduna mapu pale tangnaba ye thangbana pasida leirangna chomse thechilasira singi khonggong ching kabo tangai ching tangai mapungyai da satpi singe leirang chingong leina mayai hapse tamurak paning thau mapari yoren bana ngaukhina mana ngauni hairabadi hausi mak thechilage adubu thelabasu manadi sungye yengbira oi italomi ba managa itabu hekta irai laina mirai bagadi yaroi ngasigi kabo leibak sida tamurak paning thau na haina humna pali base nangbu pokpa panthaugi mapal dagini napan panthaugi hai singlaba lalong kayada yengnaba singdagi nanthokduna mayokna balan fam khudingda langam pajing phirak thetkibani madumadi chumi itana haribado ngasi tamurak paning thauna haina humna paliba khuding makse aigi panthaugi mapal dagini chokthokna haibige aduna bu ita pai mapukning nungnangano yoren bana nangbu mirai badi sungam ngamloi ita ai wada bangamde handang marak ai paw matai paw si tabada isada sathina nungai daba phawi kari pawno haisibo ita mina sum haina bada tarakpani ibung yoren bado
ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯂꯩꯕꯥꯛꯀꯤ ꯀꯦꯒꯦ ꯅꯤꯡꯉꯣꯜ ꯑꯃꯗ ꯃꯤ ꯇꯥꯕ ꯍꯧꯔꯦ ꯍꯥꯏꯅ ꯉꯥꯡꯅꯩ꯫ ꯀꯗꯥꯏ ꯐꯥꯎꯕ ꯉꯥꯡꯅꯔꯤꯕꯁꯤꯡꯗꯣ ꯆꯨꯝꯃꯤ ꯅꯠꯇ꯭ꯔꯒ ꯂꯥꯜꯂꯤ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯍꯥꯏꯕ ꯉꯝꯗꯦ꯫ ꯈꯣꯏꯅꯧ, ꯃꯤꯒꯤ ꯃꯆꯤꯟꯗꯒꯤ ꯇꯥꯕ ꯄꯥꯎꯗꯤ ꯆꯤꯟꯊꯣꯛ ꯀꯧꯏ꯫ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯍꯥꯏꯕꯁꯨ ꯐꯖꯅ ꯈꯪꯗ꯭ꯔꯤꯉꯩ ꯄꯨꯛꯅꯤꯡꯅ ꯐꯤꯔꯦꯞ ꯑꯃꯗꯤ ꯍꯦꯛꯇ ꯂꯧꯈꯤꯅꯨꯗ꯫ ꯑꯗꯨꯕꯨ ꯄꯥꯈꯠꯇꯕ ꯉꯝꯗꯦ꯫ ꯃꯤꯅ ꯉꯥꯡꯅꯔꯤꯕꯁꯤꯡꯁꯤꯅ ꯆꯨꯝꯕ ꯑꯣꯏꯔꯝꯂꯕꯗꯤ ꯀꯝꯗꯧꯕ? ꯃꯤꯄꯥꯏ ꯆꯥꯎꯕꯤ ꯑꯣꯏꯈꯤꯅꯣ ꯏꯇꯥ꯫ ꯃꯇꯥꯡꯁꯤꯗ ꯃꯤꯄꯥꯏ ꯆꯥꯎꯕꯤ ꯑꯣꯏꯗꯕꯗꯤ ꯌꯥꯔꯤꯕ꯭ꯔꯥꯗꯣ? ꯃꯤꯒꯤ ꯃꯤꯋꯥ ꯃꯄꯥꯎ ꯇꯥꯔꯒ ꯄꯨꯛꯅꯤꯡ ꯁꯣꯟꯊꯒꯅꯨ ꯈꯣꯏꯅꯧ꯫ ꯑꯗꯣ ꯈꯣꯏꯅꯧ, ꯃꯤꯅ ꯉꯥꯡꯅꯔꯝꯕꯁꯤꯡꯁꯤꯅ ꯆꯨꯝꯕ ꯑꯣꯏꯔꯝꯂꯕꯗꯤ ꯀꯝꯗꯧꯕ? ꯈꯪꯗꯦ ꯏꯇꯥ ꯑꯩꯗꯤ꯫ ꯃꯗꯨꯝꯅꯒ ꯏꯕꯨꯡ ꯂꯣꯏꯔꯦꯟꯕꯒꯤ ꯊꯃꯣꯏꯗꯣ ꯑꯩꯒꯤ ꯃꯐꯝ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯑꯩꯗꯤ ꯈꯨꯠꯇ ꯊꯥꯡ ꯑꯃ ꯄꯥꯏ ꯃꯥꯒꯤ ꯊꯃꯣꯏꯗꯣ ꯐꯤꯔꯥꯛ ꯈꯥꯏꯅ ꯊꯨꯅ ꯊꯤꯟꯒꯅꯤ꯫ ꯀꯕꯨ ꯐꯨꯔꯥ ꯂꯥꯏꯅ ꯈꯪꯁꯅꯨ ꯈꯣꯏꯅꯧ꯫ ꯍꯦꯟꯃꯟꯗ꯭ꯔ ꯈꯣꯏꯅꯧ ꯅꯪꯗꯨꯗꯤ꯫ ꯃꯁꯤꯗ ꯍꯦꯟ ꯐꯕ ꯍꯦꯟ ꯐꯠꯇꯕ ꯊꯣꯏꯅ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯂꯥꯟꯐꯝꯗꯗꯤ ꯑꯣꯏꯖꯕꯕꯨ ꯊꯤꯒꯗꯕꯅꯤ꯫ ꯈꯣꯏꯅꯧꯒꯤ ꯊꯃꯣꯏꯗ ꯂꯩꯔꯤꯕ ꯅꯨꯡꯁꯤꯕꯗꯨꯕꯨ ꯃꯗꯨꯔꯥ? ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯗꯤ ꯀꯠꯊꯣꯛꯄꯅꯤ ꯍꯥꯏꯗꯥꯏꯅꯦ? ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯂꯣꯏꯗꯕ ꯄꯣꯠꯁꯛꯇꯨ ꯑꯩꯗꯤ ꯇꯨꯃꯤꯟ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯃꯣꯏ꯫ ꯑꯗꯨꯅ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯂꯣꯏꯗꯕꯗꯨꯗꯤ ꯃꯥꯂꯦꯝ ꯂꯩꯃꯥꯏꯁꯤꯗꯒꯤ ꯃꯔꯨ ꯐꯪꯅ ꯃꯥꯡꯍꯟꯈꯤꯕ ꯇꯥꯕ꯫ ꯂꯧꯃꯤꯕ ꯃꯁꯥꯗ ꯊꯛꯀꯠꯄ ꯐꯥꯎꯏ꯫ ꯉꯁꯥꯏꯗꯒꯤ ꯈꯣꯏꯅꯧ ꯃꯇꯥ ꯁꯋꯥꯒ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡꯁꯤꯗ ꯑꯆꯧꯕ ꯑꯍꯣꯡꯕ ꯀꯌꯥ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯉꯤ꯫ ꯉꯥꯡꯊꯣꯔꯛꯂꯤꯕ ꯈꯣꯟꯊꯣꯛ, ꯅꯤꯛ ꯅꯤꯛ ꯂꯥꯎꯕ ꯈꯣꯟꯖꯦꯜ, ꯋꯥꯍꯩ ꯈꯨꯗꯤꯡꯅ ꯃꯩꯁꯥ, ꯃꯥꯏꯊꯣꯡꯁꯨ ꯃꯁꯛ ꯃꯆꯨ ꯑꯣꯟꯈꯤ ꯄꯨꯡꯉꯥꯟ ꯉꯥꯟꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯇꯞꯅ ꯇꯞꯅ ꯃꯝꯁꯤꯜꯂꯛꯂꯤ꯫ ꯑꯃꯝꯕꯅ ꯃꯐꯩ ꯁꯣꯛꯂꯝꯗꯕ ꯅꯤꯡꯊꯤꯕꯤ ꯁꯋꯥꯒꯤ ꯃꯥꯏꯊꯣꯡꯗꯨ ꯅꯤꯡꯉꯝꯗꯕꯒꯤ ꯃꯃꯤ ꯆꯥꯎꯅ ꯇꯥꯔꯤ꯫ ꯈꯜꯂꯨꯕꯗ ꯅꯨꯡꯉꯥꯏꯇꯕꯅ ꯍꯦꯜꯂꯛꯂꯤ꯫ ꯂꯣꯠꯄ ꯌꯥꯗ꯭ꯔꯕ ꯑꯆꯧꯕ ꯃꯃꯤ ꯑꯃ ꯇꯥꯔꯛꯂꯤ꯫ ꯅꯥꯄꯗ ꯂꯩꯆꯤꯟꯒꯤ ꯈꯜꯂꯝꯕ ꯆꯤꯡꯒꯣꯡꯂꯩ ꯅꯥꯆꯣꯝꯗꯨ ꯑꯔꯦꯝꯕ ꯇꯥꯒꯗꯕꯣꯏ ꯃꯈꯜꯂꯤ꯫ ꯃꯥꯒꯤ ꯑꯋꯥꯕ ꯃꯇꯧꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯊꯦꯝꯖꯤꯜꯂꯝꯃꯤ꯫ ꯈꯨꯗꯛ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯂꯥꯏꯒꯤ ꯃꯌꯥꯏ ꯆꯦꯟꯕꯤ, ꯀꯕꯣ ꯂꯩꯕꯥꯛꯇ ꯃꯤꯡꯆꯠ ꯁꯣꯜꯂꯤꯕꯤ ꯑꯃꯥꯏꯕꯤ ꯃꯤꯡꯋꯥꯒꯤ ꯅꯥꯛꯇ ꯂꯥꯛꯏ꯫ ꯃꯤꯡꯋꯥꯒꯤ ꯏꯃꯨꯡꯗ ꯃꯈꯣꯏ ꯑꯍꯨꯝ ꯐꯝꯂꯤ꯫ ꯍꯦꯛ ꯌꯧꯔꯛꯄꯒ ꯈꯨꯕꯥꯛ ꯇꯤꯡꯊꯣꯛꯏ꯫ ꯈꯨꯕꯥꯛ ꯃꯌꯤ ꯌꯦꯡꯕꯤꯌꯨ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯁꯋꯥꯅ ꯉꯁꯤꯗꯤ ꯑꯔꯦꯞꯄ ꯑꯃ ꯈꯪꯗ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯏꯃꯥꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕꯅꯤ꯫ ꯍꯣꯏꯗ, ꯀꯔꯤꯒꯤ ꯌꯦꯡꯂꯣꯏ? ꯈꯨꯕꯥꯛ ꯃꯌꯤꯁꯤꯒꯤ ꯃꯔꯨꯝꯗ ꯄꯨꯟꯁꯤ ꯑꯃꯒꯤ ꯋꯥꯔꯤ ꯌꯥꯎꯔꯤ꯫ ꯃꯌꯤꯁꯤꯅ ꯏꯔꯣꯡ ꯐꯥꯡꯅ ꯆꯦꯟꯕ ꯇꯨꯔꯦꯜꯒꯤ ꯏꯆꯦꯜꯒꯨꯝ ꯁꯟꯗꯣꯛꯂꯤꯕꯁꯤꯗ ꯄꯟꯊꯨꯡꯐꯝꯁꯨ ꯇꯥꯛꯂꯤ꯫ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯑꯃꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯃꯁꯛ ꯃꯃꯤꯡ ꯂꯣꯠꯇꯨꯅ ꯂꯩ꯫ ꯏꯃꯥ ꯑꯩꯕꯨ ꯈꯣꯏꯔꯥꯡꯍꯟꯕꯤꯒꯅꯨ꯫ ꯑꯩꯒꯤ ꯃꯌꯤ ꯃꯔꯨꯝꯗ ꯂꯣꯠꯂꯤꯕ ꯁꯛꯈꯪꯗꯕ ꯇꯝꯕ ꯄꯥꯈꯪꯗꯨꯒꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟ ꯇꯥꯛꯄꯤꯌꯨ꯫ ꯃꯤꯡꯗꯨ ꯈꯪꯂꯒ ꯅꯪ ꯀꯩꯗꯧꯅꯤ? ꯈꯪꯗꯕꯅ ꯐꯅꯤ꯫ ꯈꯨꯕꯥꯛ ꯃꯌꯤꯁꯤꯒꯤ ꯃꯔꯨꯝꯗ ꯅꯪꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏꯗꯣ ꯃꯇꯝ ꯌꯧꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯂꯣꯠꯇꯨꯅ ꯂꯩꯕ ꯑꯣꯏꯁꯅꯨ꯫ ꯁꯋꯥꯒꯤ ꯄꯨꯛꯅꯤꯡꯗ ꯍꯦꯟꯅ ꯈꯣꯏꯔꯥꯡꯕ ꯐꯥꯎꯔꯤ꯫ ꯇꯥꯛꯊꯣꯛꯈꯤꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯁꯤꯗ ꯃꯤꯀꯨꯞꯁꯤꯗ ꯑꯃꯥꯏꯕꯤ ꯃꯤꯡꯋꯥꯗꯨ ꯋꯥꯔꯤ ꯁꯥꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯃꯤꯠ ꯑꯅꯤꯗꯨ ꯆꯦꯠꯆꯦꯠ ꯎꯏꯁꯤꯟꯈꯤ꯫ ꯑꯗꯨꯒ ꯃꯁꯥꯗꯨ ꯀꯟꯅ ꯌꯨꯆꯦꯡ ꯌꯨꯍꯥꯅ ꯍꯥꯗꯨꯅ ꯅꯣꯝꯕꯒꯨꯝ ꯀꯟꯅ ꯅꯤꯛꯂꯛꯂꯤ꯫ ꯃꯃꯤꯠꯇ ꯀꯕꯣ ꯂꯩꯕꯥꯛꯇ ꯃꯇꯝ ꯏꯀꯨꯏ ꯀꯨꯏꯗꯅ ꯆꯍꯤꯁꯤꯗ ꯊꯣꯛꯂꯒꯗꯕ ꯊꯧꯗꯣꯛ ꯎꯕ ꯍꯧꯔꯛꯂꯤ꯫ ꯃꯥꯒꯤ ꯃꯤꯠꯇ ꯇꯨꯡꯂꯞ ꯆꯠꯇ ꯊꯣꯛꯀꯗꯕ ꯊꯧꯗꯣꯛꯁꯤꯡꯁꯤ ꯀꯕꯣ ꯐꯨꯔꯥ ꯂꯥꯏꯅ ꯑꯁꯨꯝꯅ ꯎꯍꯜꯂꯛꯏ꯫ ꯃꯩꯇꯩ ꯄꯣꯏꯔꯩ ꯂꯝ ꯇꯨꯡ ꯏꯟꯅ ꯍꯩꯔꯦꯝ ꯂꯝꯇꯨꯞ ꯇꯨꯡꯗ ꯍꯨꯟꯅ ꯂꯣꯏꯕꯤ ꯆꯤꯡꯂꯣꯟ ꯄꯂꯥꯟꯗꯨꯅ ꯀꯕꯣ ꯇꯝꯄꯥꯛ ꯀꯥꯁꯦ ꯁꯥꯟꯗ ꯄꯣꯏꯔꯩ ꯃꯩꯇꯩ ꯂꯝꯗꯒꯤ ꯆꯤꯡꯂꯧ ꯁꯛꯅ ꯍꯦꯟꯕꯤ ꯅꯨꯖꯥ ꯑꯃ ꯈꯨꯠꯇ ꯊꯥꯡꯁꯥꯡ ꯄꯥꯏ ꯌꯥꯡꯗꯧ ꯂꯝꯕꯤ ꯑꯃꯗ ꯂꯥꯡꯒꯣꯏ ꯁꯒꯣꯜ ꯈꯨꯔꯨꯞ ꯊꯧ ꯃꯥꯌꯣꯛꯅꯕ ꯂꯥꯟꯐꯝꯗ ꯁꯥꯃꯨ ꯃꯥꯌꯣꯛ ꯌꯥꯔꯨꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯂꯥꯟꯒꯤ ꯃꯕꯦꯝꯃ ꯍꯨꯏꯌꯦꯟ ꯂꯥꯂꯩꯃꯒꯨꯝ ꯃꯌꯥꯏ ꯐꯨꯗꯣꯛꯂꯤꯕꯗꯨ ꯎꯔꯛꯏ꯫ ꯂꯧꯁꯤ ꯄꯥꯠꯇ ꯁꯥꯐꯣꯡꯕꯤ, ꯍꯩꯔꯦꯝ ꯄꯥꯠꯇ ꯋꯥꯌꯦꯟꯕꯤ, ꯃꯇꯤꯛꯅ ꯃꯉꯥꯜꯅ ꯍꯦꯟꯊꯣꯏꯕꯤ ꯊꯝꯕꯥꯜ ꯁꯅꯥ ꯀꯧꯕꯤ ꯅꯨꯖꯥꯅ ꯁꯒꯣꯜ ꯁꯌꯥꯡꯊꯛꯇ ꯊꯧꯗꯨꯅ ꯂꯥꯛꯏ꯫ ꯀꯕꯣ ꯀ꯭ꯌꯥꯡꯈꯥꯝ ꯄꯥꯠꯇ ꯁꯒꯣꯜ ꯊꯧꯗꯨꯅ ꯃꯆꯠꯄꯤ ꯉꯝꯕꯤ, ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕꯤ ꯅꯨꯖꯥ, ꯁꯝꯁꯣꯛ ꯁꯤꯟꯕ ꯊꯨꯡꯅ ꯃꯁꯦꯛ ꯃꯉꯥꯜ ꯌꯦꯡꯕꯤ ꯅꯨꯖꯥ ꯑꯃ꯫ ꯎꯏꯁꯤꯜꯂꯝꯕ ꯃꯃꯤꯠ ꯑꯗꯨ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯄꯥꯡꯊꯣꯔꯛꯏ ꯃꯤꯡꯋꯥ, ꯑꯗꯨꯒ ꯁꯋꯥꯕꯨ ꯌꯦꯡꯅ ꯁꯋꯥ, ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯅꯪꯒꯤ ꯈꯨꯕꯥꯛ ꯃꯌꯤꯗ ꯅꯪꯒꯤ ꯈꯟꯖꯔꯤꯕ ꯇꯝꯕ ꯑꯣꯏꯕ ꯌꯦꯠꯀꯤ ꯂꯝꯗꯥꯡ ꯑꯣꯏꯕꯗꯨ ꯅꯪꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯌꯨ ꯍꯥꯏꯅ ꯇꯝꯗꯦꯗꯣ꯫ ꯅꯪꯒꯤ ꯅꯤꯡꯖꯕ ꯊꯨꯡꯉꯣꯏ, ꯑꯔꯦꯝꯕꯅꯤ꯫ ꯅꯪꯒꯤ ꯊꯃꯣꯏꯗ ꯂꯥꯠꯂꯤꯕ ꯃꯤꯁꯛꯇꯨꯅ ꯄꯣꯏꯔꯩ ꯂꯩꯕꯥꯛꯀꯤ ꯀꯦꯒꯦ ꯆꯅꯨ ꯑꯃꯗ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯈ꯭ꯔꯦ꯫ ꯅꯪꯒꯤ ꯃꯐꯝ ꯃꯥꯒꯤ ꯊꯃꯣꯏꯗ ꯂꯩꯇꯦ꯫ ꯀꯨꯏꯔꯔꯣꯏ ꯅꯨꯖꯥ ꯑꯣꯏꯕꯤ ꯃꯥꯁꯨ
ꯀꯕꯣ ꯂꯩꯕꯥꯛꯁꯤꯗ ꯊꯥꯕꯨꯝ ꯈꯔꯒꯤ ꯃꯅꯨꯡꯗ ꯈꯣꯡꯗꯣꯏ ꯏꯍꯨꯜ ꯇꯝꯂꯛꯂꯅꯤ꯫ ꯃꯤꯡꯋꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯋꯥꯗꯤ ꯊꯃꯣꯏ ꯃꯆꯦꯠ ꯀꯌꯥ ꯊꯣꯛꯅ ꯀꯥꯏꯔꯤ꯫ ꯀꯞꯂꯤ ꯀꯞꯂꯤ ꯁꯋꯥꯅ "ꯑꯩꯒꯤ ꯈꯨꯕꯥꯛ ꯃꯍꯤꯁꯤꯅ ꯑꯩꯒꯤ ꯂꯥꯏꯕꯛꯀꯤ ꯃꯤꯆꯪ ꯆꯪꯗ꯭ꯔꯦ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯄꯣꯝꯕ ꯍꯧꯔꯛꯄꯗ ꯂꯩꯈꯣꯛꯇꯒꯤ ꯀꯦꯟꯕꯒ ꯆꯞ ꯃꯥꯟꯅꯔꯦ꯫ ꯀꯦꯒꯦ ꯆꯅꯨ ꯅꯤꯡꯉꯣꯜꯗꯨꯅ ꯏꯕꯨꯡ ꯌꯣꯏꯔꯦꯟꯕꯒꯤ ꯊꯃꯣꯏꯗꯣ ꯆꯥꯎꯅ ꯃꯐꯝ ꯀꯟꯁꯤꯟꯈ꯭ꯔꯦ꯫ ꯑꯩꯒꯤ ꯃꯐꯝ ꯂꯩꯇꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ?" "ꯑꯩꯗꯤ ꯋꯥ ꯂꯣꯠꯄ ꯀꯣꯏꯊꯣꯛꯄ ꯍꯩꯇꯦꯗ꯫ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯅ ꯄꯤꯕ ꯂꯩꯄꯥꯎꯗꯤ ꯆꯨꯝꯗꯕ ꯑꯃꯠꯇꯕꯨ ꯌꯥꯎꯗꯦꯗꯣ꯫ ꯀꯕꯣ ꯐꯨꯔꯥ ꯂꯥꯏꯅ ꯄꯤꯕꯅꯤ꯫ ꯅꯪꯒꯤ ꯃꯐꯝ ꯌꯣꯏꯔꯦꯟꯕꯒꯤ ꯊꯃꯣꯏꯗ ꯂꯩꯇꯦ꯫ ꯑꯩ ꯏꯆꯤꯟꯁꯤꯅ ꯄꯟꯅꯤꯡꯗꯕꯅꯤ꯫ ꯃꯇꯝ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯋꯥꯈꯜ ꯀꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯧ." ꯃꯤꯡꯋꯥꯒꯤ ꯋꯥꯗꯨꯗ ꯀꯞꯂꯤꯕꯗꯨꯒꯤ ꯃꯊꯛꯇ ꯍꯦꯟꯅ ꯀꯞꯊꯣꯔꯛꯏ꯫ ꯃꯤꯠꯂꯨ ꯄꯤꯔꯥꯡꯁꯨ ꯆꯤꯡꯗꯨꯝ ꯂꯥꯏꯖ ꯏꯐꯨꯠ ꯊꯣꯛꯄꯒꯨꯝ ꯀꯞꯄꯤ꯫ ꯁꯋꯥꯗꯨ ꯀꯞꯈꯩ ꯀꯞꯂꯒ ꯃꯄꯤꯗꯨ ꯇꯩꯊꯣꯛꯏ ꯑꯗꯨꯒ "ꯏꯃꯥ ꯃꯤꯡꯋꯥ, ꯌꯣꯏꯔꯦꯟꯕꯕꯨ ꯐꯥꯕꯤꯌꯨ꯫ ꯑꯩ ꯃꯥꯒꯤ ꯇꯥꯂꯣꯏ ꯑꯣꯏꯗꯕ ꯌꯥꯗꯦ꯫ ꯉꯁꯤ ꯐꯥꯎꯕ ꯑꯩꯅ ꯅꯤꯡꯈꯤꯕ ꯑꯃꯠꯇ ꯊꯕꯛꯇꯣ ꯑꯣꯟꯊꯣꯛꯇꯅ ꯇꯣꯛꯈꯤꯕ ꯑꯃꯠꯇꯕꯨ ꯌꯥꯎꯗꯦꯗꯣ꯫ ꯃꯥꯒꯤ ꯊꯃꯣꯏꯗ ꯃꯐꯝ ꯆꯥꯎꯅ ꯀꯜꯂꯤꯕ ꯅꯨꯄꯤꯗꯣ ꯇꯥꯟꯊꯣꯛꯄꯤꯌꯨ꯫ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯃꯥꯂꯦꯝ ꯂꯩꯃꯥꯏꯁꯤꯗꯒꯤ ꯃꯥꯒꯤ ꯈꯣꯡꯒꯨꯜꯗꯣ ꯃꯨꯠꯊꯠꯄꯤꯈ꯭ꯔꯣ꯫ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯊꯧꯗꯣꯛꯄꯨ ꯑꯩꯅ ꯁꯤꯡꯅꯗꯨꯅ ꯃꯇꯧ ꯀꯔꯝ ꯃꯇꯝ ꯀꯧꯕꯤ ꯂꯥꯏꯔꯦꯝꯕꯤ ꯃꯥꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯂꯨꯒꯅꯤ? ꯏꯃꯥꯁꯨ ꯂꯥꯏꯒ ꯂꯣꯟꯗꯤꯟꯅꯔꯤꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯏꯆꯝ ꯆꯝꯕ ꯃꯤꯗꯤ ꯅꯠꯇꯦ꯫ ꯈꯪꯗꯦ, ꯑꯩꯒꯤ ꯋꯥꯗꯤ ꯊꯣꯛꯂꯛꯀꯗꯕ ꯑꯩꯉꯣꯟꯗ ꯌꯦꯠꯂꯛꯀꯗꯕꯁꯤꯡꯗꯣ ꯃꯇꯝ ꯂꯩꯔꯤꯉꯩ ꯏꯊꯤꯡꯕꯒꯨꯝ ꯄꯟꯊꯤꯡꯕꯒꯨꯝ ꯊꯤꯡꯗꯨꯅ ꯊꯝꯕꯤꯌꯨ." ꯑꯅꯤꯗꯣ ꯃꯈꯥ ꯇꯥꯅ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯩ꯫ "ꯁꯋꯥ, ꯅꯪꯒꯤ ꯋꯥꯁꯤ ꯑꯣꯏꯔꯣꯏꯗꯕ ꯋꯥꯅꯤ꯫ ꯍꯥꯏꯗꯣꯛꯄꯗ ꯌꯥꯝꯅꯁꯨ ꯂꯨꯏ, ꯊꯕꯛꯇꯣ ꯑꯣꯟꯊꯣꯛꯄꯁꯨ ꯀꯩꯗꯧꯅꯨꯡꯗ ꯌꯥꯔꯣꯏ." "ꯏꯃꯥ ꯃꯤꯡꯋꯥ, ꯑꯩꯒꯤ ꯃꯥ ꯌꯦꯡꯂꯔꯣꯏꯗ꯭ꯔꯥ? ꯑꯩꯅ ꯅꯤꯡꯉꯝꯗꯅ ꯄꯨꯟꯁꯤ ꯂꯣꯡꯈꯤꯕꯗꯨꯔ ꯏꯃꯥꯅ ꯀꯨꯝꯍꯩ ꯑꯣꯏꯅ ꯌꯦꯡꯕ ꯄꯥꯝꯂꯤꯁꯦ?" "ꯀꯔꯤꯅꯣ ꯅꯪꯅ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯉꯥꯡꯂꯤꯕꯗꯨꯕꯣ?" "ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯋꯥꯁꯤꯡꯁꯦ ꯏꯃꯥꯅ ꯁꯝꯅꯕ ꯍꯣꯠꯅꯕꯤꯌꯨ." "ꯁꯋꯥ, ꯌꯥꯔꯣꯏꯗꯕ ꯋꯥꯗ ꯑꯋꯣꯏꯕ ꯇꯥꯅꯕ ꯍꯣꯠꯅꯒꯅꯨ꯫ ꯏꯁꯤꯡꯗ ꯂꯝꯖꯦꯜ ꯆꯦꯟꯕ ꯑꯣꯏꯅ ꯊꯣꯛꯀꯅꯤ ꯅꯪꯕꯨ." ꯁꯋꯥ ꯃꯤꯡꯋꯥꯒꯤ ꯋꯥꯍꯩꯁꯤꯡꯁꯤꯅ ꯑꯁꯥꯎꯕꯒꯤ ꯃꯩꯔꯤ ꯆꯨꯕ ꯍꯧꯔꯛꯂꯤ꯫ ꯌꯥꯝꯅ ꯐꯤꯡꯅ ꯃꯇꯥꯂꯣꯝ ꯌꯦꯡꯅ "ꯏꯇꯥ ꯆꯠꯂꯁꯤ꯫ ꯃꯐꯝꯁꯤꯗ ꯃꯇꯦꯡ ꯅꯤꯕ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯀꯩꯗꯧꯔꯨꯅꯤ, ꯃꯇꯦꯡꯗꯤ ꯐꯪꯗ꯭ꯔꯦ꯫ ꯑꯃꯨꯛ ꯍꯟꯅ ꯃꯐꯝꯁꯤꯗ ꯈꯣꯡꯒꯨꯜ ꯇꯥꯔꯛꯇ꯭ꯔꯁꯨ ꯌꯥꯔꯦ ꯍꯟꯗꯛ ꯃꯄꯣꯛꯁꯤꯃꯒꯤ꯫ ꯀꯥꯟꯅꯗꯦ ꯈꯣꯏꯅꯧ, ꯍꯥꯏꯖꯕ ꯌꯥꯕ ꯇꯥꯕꯤꯒꯗꯕ ꯀꯅꯥꯒꯤ ꯃꯐꯝꯗ ꯍꯥꯏꯖꯔꯨꯔꯁꯤ? ꯆꯠꯂꯁꯤ ꯈꯣꯏꯅꯧ." ꯋꯥꯍꯩꯁꯤꯡꯁꯦ ꯍꯥꯏꯔꯝꯂꯒ ꯌꯥꯝꯅ ꯐꯤꯡꯅ ꯌꯨꯝꯗꯨꯒꯤ ꯃꯄꯥꯜꯗ ꯊꯣꯛꯈꯤ꯫ ꯈꯣꯏꯅꯧ ꯃꯇꯥꯂꯣꯝꯕꯤꯕꯥꯁꯨ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯗꯅ ꯁꯋꯥꯒꯤ ꯃꯇꯨꯡ ꯏꯟꯅꯈꯤ꯫ ꯑꯃꯥꯏꯕꯤ ꯃꯤꯡꯋꯥ ꯅꯤꯡꯗꯣꯜꯄꯣꯝꯅ ꯁꯋꯥꯒꯤ ꯃꯇꯧꯗꯨꯗ ꯅꯨꯡꯉꯥꯏꯇ꯭ꯔ ꯃꯥꯜꯂꯦ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯅꯨꯡꯁꯨꯠ ꯅꯨꯡꯖꯥꯅꯅ ꯂꯩꯍꯧꯏ꯫ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯔꯛꯇꯦ꯫ ꯃꯇꯦꯡꯗꯤ ꯌꯥꯝꯅ ꯄꯥꯡꯅꯤꯡꯏ, ꯑꯗꯨꯕꯨ ꯄꯥꯡꯕꯗꯤ ꯉꯝꯗꯦ꯫ ꯅꯨꯃꯤꯠ ꯊꯥꯒꯤ ꯈꯣꯡꯆꯠꯅ ꯄꯨꯔꯛꯄ ꯇꯨꯡꯗ ꯊꯣꯛꯂꯛꯀꯗꯕ ꯊꯧꯗꯣꯛꯁꯤꯡ ꯀꯔꯝꯅꯗꯤ ꯃꯇꯝ ꯀꯧꯕꯤ ꯂꯥꯏꯔꯦꯝꯕꯤꯗ ꯁꯦꯝꯗꯣꯛꯇꯕ ꯌꯥꯗꯦ, ꯁꯦꯝꯗꯣꯛꯎ ꯍꯥꯏꯔꯨꯅꯤ? ꯑꯗꯨꯕꯨ ꯈꯟꯕ ꯌꯥꯕ ꯈꯜꯂꯤ꯫ ꯌꯣꯏꯔꯦꯟꯕꯒꯤ ꯊꯃꯣꯏꯗ ꯃꯐꯝ ꯆꯥꯎꯅ ꯀꯟꯁꯤꯟꯕ ꯍꯧꯔꯛꯂꯤꯕ ꯀꯦꯒꯦ ꯆꯅꯨ ꯅꯤꯡꯉꯣꯜꯗꯨꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯆꯤꯡꯒꯦ, ꯑꯗꯨꯒ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯒꯦ ꯈꯜꯂꯛꯂꯦ꯫ ꯇꯨꯡꯗ ꯊꯣꯛꯂꯛꯀꯗꯕ ꯊꯧꯗꯣꯛꯇꯨ ꯑꯩ ꯁꯦꯝꯗꯣꯛꯄ ꯉꯝꯂꯣꯏ, ꯑꯗꯨꯕꯨ ꯃꯥꯒꯤ ꯊꯃꯣꯏꯗ ꯇꯥꯔꯤꯕ ꯁꯛꯇꯝꯗꯨꯒꯤ ꯃꯃꯤꯡꯗꯤ ꯑꯃꯨꯛ ꯍꯟꯅ ꯇꯥꯗꯅꯕ ꯑꯩ ꯃꯨꯊꯠꯄ ꯉꯝꯒꯅꯤ꯫ ꯑꯃꯥꯏꯕꯤ ꯃꯤꯡꯋꯥ ꯁꯋꯥꯒꯤ ꯅꯤꯡꯕ ꯊꯨꯡꯍꯟꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯋꯥꯈꯜꯗ ꯈꯟꯕ ꯍꯧꯔꯛꯂꯦ꯫ ꯃꯤꯠꯇ ꯎꯈꯤꯕ ꯁꯛꯈꯪꯗꯕꯤ ꯅꯨꯖꯥꯗꯨꯒꯤ ꯁꯛꯇꯝ ꯃꯥꯒꯤ ꯃꯤꯠꯌꯦꯡꯗ ꯂꯥꯛꯁꯤꯟꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯤꯕꯗꯤ ꯃꯁꯛ ꯃꯃꯤꯡ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯈꯪꯗꯕ ꯅꯨꯄꯤꯗꯨꯒꯤ ꯊꯋꯥꯏ ꯃꯤꯔꯦꯟꯗꯨ ꯀꯔꯝꯅ ꯆꯤꯡꯒꯅꯤ? ꯃꯁꯤ ꯑꯔꯥꯏꯕ ꯊꯕꯛ ꯑꯃꯗꯤ ꯅꯠꯇꯦ꯫ ꯃꯁꯤꯗ ꯈꯟꯕꯗ ꯑꯋꯥꯕ ꯑꯃꯃꯨꯛ ꯑꯣꯏ꯫ ꯑꯗꯨꯕꯨ 7-10ꯔꯛ ꯈꯜꯂꯕ ꯃꯇꯨꯡ ꯀꯩꯗꯧꯕ ꯌꯥꯒꯦ ꯍꯥꯏꯕꯗꯨ ꯑꯃꯨꯛ ꯌꯦꯡꯒꯦ ꯈꯜꯂꯛꯂꯦ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯅꯤꯡꯉꯣꯜ ꯀꯥꯗꯨꯗ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯂꯤ꯫ ꯀꯞꯀꯅꯨ ꯍꯥꯏꯗꯨꯅ ꯈꯣꯏꯅꯧ ꯃꯇꯥꯂꯣꯝꯕꯤꯕꯥꯅ ꯊꯦꯝꯖꯤꯜꯂꯤ꯫ ꯑꯅꯤꯗꯣ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯩ꯫ "ꯈꯔ ꯀꯞꯄꯗꯤ ꯌꯥꯔꯦ ꯈꯣꯏꯅꯧ, ꯀꯣꯛꯇꯨ ꯆꯤꯛꯄꯗ ꯂꯣꯏꯕ ꯇꯥꯔꯦ ꯍꯥꯏꯃꯤ ꯈꯣꯏꯅꯧ." "ꯀꯣꯛꯇ ꯅꯠꯇꯦ, ꯏꯁꯥ ꯄꯨꯝꯕ ꯆꯤꯛꯄ ꯁꯥꯕ ꯇꯧꯗꯨꯅ ꯌꯥꯏꯕꯤ ꯊꯋꯥꯏ ꯊꯥꯔꯕꯁꯨ ꯑꯩ ꯊꯥꯔꯒꯦ." "ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯈꯣꯏꯅꯧ, ꯍꯥꯏꯍꯩꯗꯕ ꯋꯥ ꯉꯥꯛꯇꯅꯤ ꯅꯪꯅ ꯉꯥꯡꯉꯤ ꯃꯌꯥꯝꯗꯣ." "ꯑꯩꯕꯨ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯈꯣꯏꯅꯧ? ꯎꯕꯤꯗ꯭ꯔꯕ ꯅꯨꯡꯁꯤꯕꯁꯦ ꯊꯃꯣꯏꯗ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯄꯣꯠꯂꯨꯝ ꯑꯣꯏꯗꯨꯅ ꯑꯅꯥꯕ ꯑꯣꯏꯔꯛꯇꯧ ꯁꯔꯨꯛ ꯅꯇꯥꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏꯁꯦ ꯏꯗꯣ ꯃꯥꯡꯂꯒ ꯐꯒꯗꯕ ꯃꯥꯜꯂꯤ." "ꯑꯩ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯈꯣꯏꯅꯧ, ꯅꯪꯒꯤ ꯋꯥꯇꯥꯁꯦ." "ꯏꯇꯥ, ꯀꯕꯣ ꯂꯩꯕꯥꯛꯁꯤꯗ ꯂꯩꯕ ꯄꯥꯈꯪ ꯀꯌꯥꯅ
ꯑꯩꯒꯤ ꯅꯥꯞꯄꯗ ꯂꯝ ꯍꯦꯟꯕ ꯈꯣꯏꯃꯣꯒꯨꯝ ꯉꯔꯪ ꯉꯪꯂꯕꯁꯨ ꯑꯩ ꯅꯣꯡꯃꯇ ꯇꯥꯈꯤꯗꯕꯅꯤ ꯈꯣꯏꯅꯧ꯫ ꯏꯕꯨꯡ ꯌꯣꯏꯔꯦꯟꯕꯒꯤ ꯋꯥꯍꯩ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯅꯥꯒꯤ ꯋꯥꯍꯩ ꯇꯥꯔꯔꯣꯏ ꯍꯥꯏꯗꯨꯅ, ꯑꯗꯨꯕꯨ ꯈꯨꯗꯤꯡꯃꯛ ꯑꯔꯦꯝꯕ ꯑꯣꯏꯔꯦ꯫ ꯀꯕꯣꯀꯪ ꯃꯄꯥꯜꯅ ꯃꯆꯨ ꯃꯥꯟꯅꯩ ꯍꯥꯏꯗꯨꯅ ꯊꯔꯣꯅꯤ ꯀꯔꯝ ꯍꯥꯏꯒꯅꯤ? ꯌꯥꯔꯤꯕ ꯈꯣꯏꯅꯧ, ꯏꯇꯥ, ꯑꯩꯃꯨꯛ ꯃꯃꯜ ꯌꯥꯎꯗꯕꯤꯁꯦ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯂꯩꯔꯝꯒꯗꯕ ꯃꯥꯟꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯈꯣꯏꯅꯧ ꯃꯇꯥ ꯑꯅꯤꯗꯨ ꯅꯤꯡꯉꯣꯜ ꯀꯥꯗ ꯀꯞꯅ ꯂꯥꯎꯅꯕ ꯃꯔꯛꯇ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯇꯃꯨꯔꯥꯛꯄ ꯅꯤꯡꯊꯧ ꯃꯁꯥꯏꯀꯣꯟꯗꯒꯤ ꯇꯧꯒꯗꯕ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝ ꯃꯣꯡꯕ ꯃꯔꯥꯟꯌꯥꯏꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯆꯥꯅꯨꯄꯤꯅ ꯀꯞꯄꯗꯨ ꯍꯦꯛ ꯃꯅꯥꯗ ꯇꯥꯔꯨꯔꯤ꯫ ꯂꯥꯟꯃꯤ ꯂꯨꯆꯤꯡ ꯄꯨꯔꯦꯜ ꯄꯗꯌꯥꯗꯨ ꯄꯗꯌꯥ ꯃꯆꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯤ꯫ ꯑꯗꯨꯒ ꯅꯥꯏꯇꯣꯝ ꯄꯣꯛꯄꯤ ꯃꯃꯣꯝ ꯂꯥꯡꯂꯦꯟ ꯁꯋꯥꯕꯨ ꯀꯞꯀꯅꯨ ꯍꯥꯏꯗꯨꯅ ꯊꯦꯝꯖꯤꯜꯂꯤ꯫ ꯃꯄꯥ ꯃꯆꯥꯗꯨ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯩ꯫ ꯏꯄꯥꯒꯤ ꯂꯥꯡꯂꯦꯟ, ꯀꯩꯗꯧꯔꯦ? ꯏꯃꯣꯝ ꯅꯪꯅ ꯀꯞꯄꯗꯤ ꯀꯔꯤ ꯄꯦꯟꯗꯕ ꯅꯅꯤꯡ ꯊꯨꯡꯗꯕ ꯂꯩꯔꯒꯦ ꯏꯃꯣꯝ? ꯄꯟꯊꯧ ꯑꯄꯣꯛꯄ, ꯅꯃꯣꯝꯒꯤ ꯃꯄꯣꯛꯇꯤ ꯂꯩꯅꯝ ꯆꯦꯟꯗꯕꯤ ꯁꯤꯡꯉꯦꯜ ꯊꯔꯣꯒꯤ ꯂꯩꯇ꯭ꯔꯨ ꯂꯧꯕꯤ ꯀꯕꯣꯀꯪ ꯃꯄꯥꯜ ꯄꯥꯊꯤ ꯀꯣꯝꯊꯤꯗ ꯂꯩꯁꯥꯠ ꯇꯝꯕꯤ ꯁꯤꯡꯉꯦꯜ ꯃꯥꯒ ꯆꯥꯡꯗꯝꯅꯕꯗ ꯃꯇꯤꯛ ꯆꯥꯔꯕꯅꯤ ꯅꯃꯣꯝꯒꯤ ꯄꯨꯟꯁꯤꯗꯤ꯫ ꯏꯃꯣꯝꯕꯨ ꯀꯅꯥꯅ ꯀꯕꯣꯀꯪ ꯃꯄꯥꯜꯅꯤ ꯍꯥꯏꯔꯤꯕꯅꯣ? ꯄꯟꯊꯧ, ꯅꯃꯣꯝꯗꯤ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯍꯤꯡꯂꯨꯗꯨꯅ ꯀꯥꯟꯅꯗ꯭ꯔꯦ꯫ ꯏꯄꯥꯒꯤ ꯂꯥꯡꯂꯦꯟ, ꯏꯆꯥꯒꯤꯗꯃꯛ ꯏꯄꯥ ꯂꯩꯔꯤ, ꯀꯅꯥꯅ ꯂꯥꯛꯆꯕ ꯌꯥꯎꯔꯦ? ꯑꯗꯨꯛ ꯍꯥꯏꯌꯨ ꯅꯄꯟ ꯄꯟꯊꯧ ꯑꯩꯉꯣꯟꯗ꯫ ꯏꯃꯣꯝꯕꯨ ꯂꯥꯛꯆꯕ ꯃꯤꯗꯨ ꯈꯨꯠꯇ ꯄꯥꯏꯕ ꯊꯥꯡꯁꯥꯡꯁꯤꯅ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯒꯦꯗꯣ꯫ ꯄꯟꯊꯧ, ꯅꯃꯣꯝꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕ ꯅꯤꯡꯉꯝꯗꯕꯁꯦ ꯀꯔꯝꯅ ꯆꯤꯟꯕꯥꯟ ꯊꯣꯛꯅ ꯍꯥꯏꯔꯁꯤꯒꯦ? ꯄꯂꯦꯝ ꯏꯃꯥ ꯂꯩꯖꯔꯝꯂꯕꯗꯤ ꯅꯃꯣꯝꯅ ꯏꯇꯤꯡ ꯇꯤꯡꯅ ꯍꯥꯏꯕ ꯉꯝꯂꯝꯒꯗꯕꯅꯤ꯫ ꯏꯄꯥꯒꯤ ꯏꯃꯣꯝ, ꯀꯔꯤꯒꯤ ꯑꯄꯣꯛꯄꯤ ꯄꯂꯦꯝ ꯅꯃꯥ ꯂꯩꯇꯦ ꯈꯣꯏꯈꯥ ꯂꯤꯡꯈꯥ ꯊꯥꯔꯤꯕꯅꯣ? ꯅꯪꯒꯤ ꯄꯟꯊꯧꯅ ꯅꯪꯒꯤ ꯑꯄꯣꯛꯄꯤꯁꯤ ꯁꯛꯂꯤꯕꯅꯤ꯫ ꯁꯦ ꯏꯃꯣꯝ, ꯑꯩꯒꯤ ꯂꯥꯡꯇꯛꯅꯕꯁꯦ ꯀꯣꯛꯅꯅꯕ ꯅꯪꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕ ꯅꯤꯡꯉꯝꯗꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯔꯣ꯫ ꯄꯟꯊꯧ ꯑꯄꯣꯛꯄ, ꯅꯃꯣꯝꯅ ꯉꯁꯤ ꯍꯥꯏꯗꯧꯔꯤꯕ ꯌꯥꯋꯥꯁꯦ ꯊꯛꯁꯤ ꯂꯤꯛꯂꯥꯡ ꯀꯥꯏ ꯍꯥꯏꯗꯨꯅ ꯈꯟꯕꯤꯒꯅꯨ꯫ ꯅꯃꯣꯝ ꯍꯥꯏꯖꯔꯛꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯁꯋꯥꯗ ꯑꯣꯏꯔꯤꯕ ꯊꯧꯗꯣꯛ ꯌꯣꯏꯔꯦꯟꯕꯅ ꯃꯩꯇꯩ ꯆꯅꯨ ꯑꯃꯒ ꯋꯥꯏꯊꯨꯡꯅꯒꯗꯕꯗꯨꯒꯤ ꯋꯥꯔꯤ ꯂꯤꯔꯝꯃꯤ꯫ ꯃꯤꯡꯋꯥꯒꯤ ꯅꯥꯛꯇ ꯆꯠꯂꯨꯕ ꯑꯃꯠꯇꯕꯨ ꯆꯤꯠꯊꯗꯅ ꯄꯥꯎꯗꯝꯃꯤ꯫ ꯃꯃꯣꯝꯅ ꯂꯤꯕ ꯋꯥꯔꯤꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯃꯃꯣꯝꯕꯨ ꯊꯦꯝꯖꯤꯟꯕꯤ ꯏꯄꯥ ꯂꯩꯔꯤ ꯏꯃꯣꯝꯒꯤꯗꯃꯛ ꯋꯥꯔꯨꯅꯨ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯅꯥꯏꯇꯣꯝ ꯄꯣꯛꯄꯤ ꯁꯋꯥꯒꯤ ꯅꯤꯡꯕ ꯊꯨꯡꯍꯟꯒꯦ ꯈꯟ ꯈꯣꯡꯂꯩ ꯊꯨꯅ ꯇꯃꯨꯔꯥꯛꯄ ꯅꯤꯡꯊꯧꯒꯤ ꯁꯅꯥ ꯁꯪꯒꯥꯏꯗ ꯈꯣꯡꯗꯣꯏꯔꯛꯂꯤ꯫ ꯇꯃꯨꯔꯥꯛꯄ ꯅꯤꯡꯊꯧꯒ ꯄꯗꯌꯥꯒ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯩ꯫ ꯏꯅꯤꯡꯊꯧ, ꯉꯁꯤꯗꯤ ꯅꯗꯥꯏꯔꯦꯝ ꯑꯣꯏꯕꯅ ꯏꯅꯤꯡꯊꯧꯒꯤ ꯃꯐꯝꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯅꯤꯖꯒꯦ꯫ ꯄꯗꯌꯥ, ꯀꯩꯗꯧꯔꯦ? ꯅꯪꯅ ꯍꯥꯏꯅꯤꯡꯕꯗꯨ ꯑꯗꯨꯝ ꯍꯥꯏꯕ ꯌꯥꯔꯕꯗꯨ? ꯆꯥꯛꯅꯤ ꯐꯤꯅꯤꯕ ꯑꯃꯒꯨꯝ ꯅꯤꯖꯒꯦ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯀꯔꯤꯒꯤ ꯁꯤꯖꯤꯟꯅꯩ? ꯏꯅꯤꯡꯊꯧ, ꯑꯩꯗꯤ ꯅꯤꯡꯉꯣꯜ ꯄꯣꯛꯄꯅꯤ, ꯑꯗꯨꯅ ꯌꯥꯝꯅ ꯇꯣꯜꯂꯤ, ꯋꯥꯉꯥꯡ ꯁꯉꯥꯡ ꯍꯩꯇꯦ, ꯊꯧꯒꯜꯂꯣꯟ ꯈꯪꯗꯦ ꯍꯥꯏꯈꯤꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯩꯁꯤ ꯁꯤꯖꯤꯟꯅꯖꯕꯅꯤ꯫ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯅꯅꯤꯡꯇꯝꯅ ꯍꯥꯏꯔꯣ, ꯀꯣꯏꯊꯣꯛꯂꯒꯅꯨ꯫ ꯏꯅꯤꯡꯊꯧ, ꯑꯩꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯏꯃꯣꯝ ꯁꯋꯥꯅ ꯏꯅꯤꯡꯊꯧꯒꯤ ꯃꯄꯥꯔꯤ ꯌꯣꯏꯔꯦꯟꯕꯕꯨ ꯄꯥꯏꯃ ꯄꯨꯛꯅꯤꯡ ꯈꯣꯏꯗꯥꯔꯤ꯫ ꯅꯄꯥꯔꯤ ꯃꯥꯒꯤ ꯋꯥꯈꯜꯗ ꯏꯃꯣꯝꯗꯤ ꯇꯨꯝꯕ ꯃꯆꯦꯠ ꯆꯥꯕ ꯃꯆꯦꯠ ꯈꯥꯛꯇꯨꯅ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯂꯤꯗꯣ꯫ ꯄꯗꯌꯥ, ꯅꯪꯒꯤ ꯅꯃꯣꯝꯗꯤ ꯀꯕꯣ ꯂꯩꯕꯥꯛꯁꯤꯗ ꯑꯔꯪꯕꯅꯤ, ꯃꯥꯃꯨꯛ ꯐꯖꯕꯤ ꯆꯪꯈꯣꯟꯕꯤ ꯑꯅꯤ ꯁꯨꯔꯝꯂꯣꯏꯗꯣ꯫ ꯀꯥꯂꯦꯟ ꯊꯥꯒꯤ ꯌꯥꯏꯐꯔꯕ ꯀꯣꯔꯧ ꯅꯣꯡ ꯑꯃꯗ ꯍꯩꯖꯤꯡ ꯈꯔꯥꯏ ꯄꯨꯗꯨꯅ ꯃꯔꯥꯟ ꯂꯨꯍꯣꯡꯅꯕ ꯊꯧꯁꯤꯜꯂꯁꯤꯗꯣ꯫ ꯅꯪꯒꯤ ꯅꯃꯣꯝꯅ ꯑꯩꯒꯤ ꯏꯄꯥꯔꯤꯒꯤ ꯇꯥꯂꯣꯏ ꯑꯣꯏꯒꯗꯕꯅꯤ꯫ ꯃꯥꯅ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯗꯅ ꯅꯤꯡꯊꯧ ꯑꯩꯒꯤ ꯏꯃꯧ ꯀꯅꯥꯅ ꯑꯣꯏꯒꯅꯤ? ꯏꯅꯤꯡꯊꯧꯒꯤ ꯋꯥꯍꯩꯅ ꯅꯅꯥꯏꯒꯤ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯊꯥꯡꯗꯕꯤꯔꯦ꯫ ꯅꯅꯥꯏꯗꯤ ꯅꯤꯡꯉꯣꯜ ꯄꯣꯛꯄꯒꯤ ꯃꯍꯩ ꯌꯥꯜꯂꯦ꯫ ꯇꯋꯣꯡ ꯇꯃꯪ ꯆꯥꯃ ꯆꯥꯃꯅ ꯈꯨꯖꯤꯡ ꯑꯣꯏ, ꯍꯩꯔꯥꯡ ꯑꯃꯠꯇ ꯋꯥꯠꯇ, ꯂꯩꯔꯥꯡ ꯑꯃꯠꯇ ꯆꯤꯠꯊꯗꯅ ꯍꯩꯖꯤꯡ ꯈꯔꯥꯏ ꯄꯨꯅꯅꯕ ꯁꯦꯝꯕ ꯁꯥꯕ ꯍꯧꯖꯔꯒꯦ꯫ ꯄꯗꯌꯥ, ꯅꯪꯗꯤ ꯑꯊꯧꯕ ꯂꯟꯖꯤꯡ ꯄꯨꯔꯦꯜꯅꯤ, ꯅꯪꯒꯤ ꯅꯄꯥꯜꯗꯒꯤ ꯑꯩꯅ ꯍꯥꯏꯅ ꯍꯨꯝꯅ ꯀꯕꯣ ꯂꯩꯕꯥꯛꯁꯤꯗ ꯄꯥꯟꯕꯅꯤ꯫ ꯑꯊꯧꯕ ꯅꯪꯒ ꯉꯥꯏꯁꯦꯟ ꯑꯣꯏꯗꯅ ꯅꯤꯡꯊꯧ ꯑꯩꯅ ꯀꯅꯥꯒ ꯉꯥꯏꯁꯦꯟ ꯑꯣꯏꯒꯅꯤ? ꯂꯥꯎ ꯆꯪꯁꯤꯜꯂꯛꯎ ꯏꯅꯥꯛꯇ, ꯀꯣꯟꯒꯦ ꯂꯥꯎ꯫ ꯏꯅꯤꯡꯊꯧ, ꯇꯃꯨꯔꯥꯛꯄ ꯅꯤꯡꯊꯧꯒ ꯄꯗꯌꯥꯒ ꯍꯔꯥꯎ ꯃꯃꯣꯟ ꯃꯤꯅꯣꯛ ꯅꯣꯛꯇꯨꯅ ꯂꯦꯡꯒꯣꯟꯅꯩ, ꯉꯥꯏꯁꯦꯟ ꯑꯣꯏꯔꯅꯤ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ꯫ ꯇꯃꯨꯔꯥꯛꯄ ꯅꯤꯡꯊꯧꯒꯤꯗ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯄꯥꯎꯗꯨ ꯄꯨꯗꯨꯅ ꯃꯃꯣꯝꯒꯤ ꯅꯥꯛꯇ ꯂꯥꯛꯂꯒ ꯃꯆꯥꯒꯤ ꯃꯐꯝꯗ ꯄꯥꯎꯗꯝꯃꯤ꯫ ꯂꯩꯕꯥꯛ ꯅꯤꯡꯊꯧꯒꯤ ꯃꯃꯧ ꯑꯣꯏꯔꯅꯤ ꯇꯥꯕꯗ ꯁꯋꯥ ꯃꯥꯒꯤ ꯃꯩꯁꯥ ꯄꯨꯝꯕ ꯀꯣꯛꯂꯤ꯫ ꯅꯨꯡꯉꯥꯏꯕꯅ ꯃꯁꯥꯗꯨ ꯈꯣꯏꯔꯦꯟ ꯃꯁꯥ ꯄꯥꯏꯒꯨꯝꯃꯤ꯫
ꯆꯥꯁꯤꯟꯁꯤ ꯃꯔꯨ ꯈꯨꯟꯗꯣꯛꯁꯤ ꯃꯇꯨꯡ ꯈꯣꯏꯔꯥꯡꯉꯤ꯫ ꯀꯔꯤꯒꯨꯝꯕꯗ ꯑꯃꯨꯛ ꯌꯨꯔꯦꯟꯕꯅ ꯌꯥꯗ꯭ꯔꯕꯗꯤ? ꯑꯗꯨꯕꯨ ꯃꯄꯥꯅꯗꯤ ꯌꯥꯔꯦ, ꯑꯌꯥꯕ ꯄꯤꯔꯛꯂꯦ, ꯃꯁꯤꯗꯕꯨ ꯀꯔꯤ ꯑꯃꯨꯛ ꯆꯤꯡꯅꯅꯤꯡꯉꯥꯏ ꯂꯩꯔꯤ? ꯑꯗꯨꯅ ꯃꯍꯥꯛ ꯃꯁꯥꯗꯣ ꯑꯆꯧꯕ ꯊꯥꯖꯕ ꯑꯃꯒꯤ ꯌꯦꯅꯤꯡ ꯃꯌꯣꯟ ꯆꯣꯡꯕ ꯍꯧꯔꯛꯏ꯫ ꯅꯨꯡꯉꯥꯏꯕ ꯄꯥꯎꯁꯤ ꯂꯣꯃꯤꯕꯥꯗ ꯇꯝꯃꯤ꯫ ꯁꯣꯝꯗꯅ ꯑꯃꯨꯛ ꯃꯅꯥꯏ ꯑꯆꯥꯟꯕꯤ ꯁꯖꯤꯛ ꯑꯃꯗꯤ ꯀꯩꯔꯦꯟ ꯐꯥꯕꯤ ꯑꯅꯤꯗꯨ ꯌꯨꯝ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯩ, ꯃꯧ ꯅꯍꯥ ꯑꯅꯤ ꯑꯃꯁꯨ꯫ ꯐꯛꯁꯥꯡ ꯑꯅꯤ ꯊꯥꯗꯨꯅ ꯃꯈꯣꯏ ꯃꯔꯤ ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯃꯤ꯫ ꯃꯌꯥꯏꯗꯅ ꯌꯣꯠꯁꯕꯤ ꯃꯈꯣꯡ ꯑꯍꯨꯝꯗ ꯃꯩ ꯍꯧꯔꯤ꯫ ꯎꯆꯤ ꯃꯣꯔꯣꯛ ꯑꯀꯪꯕ ꯈꯔꯁꯨ ꯃꯧ ꯅꯍꯥ ꯑꯅꯤꯗꯨꯅ ꯍꯧꯅꯔꯒ ꯃꯩ ꯊꯥꯏ꯫ ꯀꯔꯤꯅꯣ ꯈꯪꯗꯕ ꯂꯥꯏꯔꯣꯟ ꯀꯌꯥ ꯃꯆꯤꯟꯗ ꯀꯕꯣꯛ ꯄꯣꯛꯄꯗꯧꯅ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯁꯣꯜꯂꯤ꯫ ꯃꯣꯔꯣꯛꯇꯨ ꯐꯅꯌꯥꯝꯗꯤ ꯌꯥꯝꯃꯤ, ꯑꯗꯨꯕꯨ ꯃꯩ ꯍꯧꯔꯤꯕꯗꯨ ꯃꯩꯖꯥꯎꯗꯧꯅ ꯊꯥꯔꯤꯕꯅꯤ, ꯍꯥꯕꯗꯤ ꯀꯅꯥꯁꯨ ꯍꯥꯗꯦ꯫ ꯃꯧ ꯅꯍꯥ ꯑꯅꯤꯗꯨ ꯃꯥꯏꯕ ꯃꯥꯏꯕꯤꯃꯛꯁꯨ ꯅꯠꯇꯦ, ꯂꯥꯏ ꯇꯤꯟ ꯈꯔ ꯁꯝꯅꯕ ꯍꯩꯕ ꯃꯧ ꯅꯍꯥ ꯉꯥꯛꯇꯅꯤ, ꯃꯆꯤꯟ ꯃꯅꯥꯎꯅꯤ꯫ ꯑꯗꯨꯕꯨ ꯃꯄꯥꯝꯗ ꯆꯟꯅꯗ꯭ꯔꯗꯨꯅ ꯍꯜꯂꯛꯇꯨꯅ ꯂꯩꯕ ꯀꯨꯏꯔꯦ꯫ ꯑꯃꯅ ꯌꯥꯏꯕꯤ, ꯑꯃꯅ ꯊꯥꯏꯕꯤ꯫ ꯊꯥꯏꯕꯤꯅ ꯍꯥꯏꯔꯛꯏ, ꯃꯆꯥ ꯏꯕꯦꯝꯃ, ꯑꯁꯨꯛ ꯌꯥꯝꯅ ꯃꯣꯔꯣꯛ ꯃꯩ ꯊꯥꯕꯁꯤ, ꯍꯥꯗ꯭ꯔꯤꯕꯁꯦ ꯑꯐꯕ ꯈꯨꯗꯝ ꯆꯥꯡꯗꯝꯗꯤ ꯅꯠꯇꯦ꯫ ꯀꯩꯔꯦꯟ ꯐꯥꯕꯤꯅ, ꯃꯣꯔꯣꯛꯁꯦ ꯍꯥꯗ꯭ꯔꯗꯤ ꯅꯨꯄꯥ ꯐꯥꯕ ꯌꯥꯔꯔꯣꯏ ꯍꯥꯏꯔꯤꯔꯣ? ꯍꯥꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯌꯥꯒꯗꯕ ꯃꯥꯟꯗꯦ꯫ ꯏꯄꯥꯅ ꯅꯤꯡꯊꯧ ꯑꯣꯏꯔꯤ, ꯀꯦꯒꯦ ꯀꯩꯊꯦꯜ ꯈꯨꯗꯤꯡꯗ ꯌꯣꯟꯕ ꯃꯣꯔꯣꯛ ꯃꯈꯩ 8 ꯁꯦꯟꯖꯥ ꯄꯤꯗꯨꯅ ꯂꯩꯍꯟꯒꯦ, ꯑꯗꯨꯒ ꯃꯐꯝꯁꯤꯗ ꯍꯥꯗ꯭ꯔꯤ ꯐꯥꯎꯕ ꯊꯥꯁꯤ꯫ ꯏꯆꯦ ꯊꯥꯏꯕꯤ, ꯑꯩꯅ ꯄꯥꯝꯕ ꯅꯨꯄꯥꯗꯨ ꯐꯥꯗꯕ ꯌꯥꯗꯕꯅꯤ꯫ ꯁꯖꯤꯛꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯏꯆꯦꯈꯣꯏꯅꯦ ꯃꯆꯥ ꯏꯕꯦꯝꯃꯒꯤ ꯊꯦꯡꯂꯧꯅꯤꯡꯕꯕꯨ ꯊꯨꯡꯍꯜꯂꯕ ꯈꯣꯡꯗꯒꯤ ꯇꯣꯟ ꯐꯥꯎꯕ ꯁꯅꯥꯅ ꯌꯣꯝꯗꯣꯏꯅꯤ꯫ ꯀꯩꯔꯦꯟ ꯐꯥꯕꯤꯗꯨ ꯑꯋꯥꯕ ꯑꯃꯁꯨ ꯐꯥꯎꯏ, ꯃꯣꯔꯣꯛꯁꯤꯅ ꯁꯨꯛꯍꯥ ꯍꯦꯛ ꯍꯥꯗꯕꯁꯤꯗ꯫ ꯃꯣꯔꯣꯛ ꯈꯨꯕꯝ ꯀꯌꯥꯅꯤ ꯍꯥꯞꯇꯨꯅ ꯃꯩ ꯍꯧꯔꯤꯕ, ꯉꯁꯥꯏ ꯅꯨꯃꯤꯠ ꯌꯨꯡꯕꯗꯒꯤ ꯅꯨꯡꯊꯤꯜ ꯃꯇꯝ ꯌꯧꯔꯛꯂꯕꯁꯤ ꯐꯥꯎꯕ꯫ ꯃꯁꯤꯗ ꯍꯥꯗ꯭ꯔꯁꯤꯅꯗꯤ ꯍꯦꯟꯅ ꯑꯁꯥꯎꯕ ꯄꯣꯛꯏ꯫ ꯌꯥꯏꯕꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯀꯩꯊꯦꯜꯗꯒꯤ ꯃꯣꯔꯣꯛ ꯂꯩꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏ, ꯍꯧꯖꯤꯛ ꯃꯥꯡꯗ ꯂꯩꯔꯤꯕ ꯈꯔꯁꯤꯅ ꯀꯣꯟꯅꯒꯗꯕꯗꯤ ꯃꯥꯟꯗ꯭ꯔꯦ꯫ ꯃꯣꯔꯣꯛꯇ ꯊꯧꯔꯥꯡ ꯇꯧꯕꯤꯌꯨ ꯋꯥꯠꯇꯅꯕ, ꯅꯨꯄꯥꯗꯨ ꯁꯣꯏꯗꯅ ꯐꯥꯖꯒꯦ꯫ ꯁꯖꯤꯛ, ꯍꯧꯖꯤꯛꯃꯛ ꯆꯠꯂꯨ, ꯃꯤ ꯊꯥꯗꯨꯅ ꯃꯣꯔꯣꯛ ꯂꯩꯍꯜꯂꯨꯆꯣ, ꯑꯐꯪꯕ ꯃꯈꯩ꯫ ꯃꯣꯔꯣꯛ ꯑꯃ ꯐꯥꯎꯕ ꯆꯤꯠꯊ ꯅꯥꯟꯊꯍꯧꯕ ꯌꯥꯕ ꯅꯠꯇꯦ, ꯃꯣꯔꯣꯛ ꯑꯃ ꯐꯥꯎꯕꯅꯦ ꯂꯦꯝꯅ ꯊꯥꯒꯅꯨ꯫ ꯏꯆꯦꯁꯤꯡ, ꯎ ꯃꯣꯔꯣꯛ ꯑꯀꯪꯕꯗꯤ ꯌꯥꯔꯣꯏꯗ꯭ꯔꯣ? ꯎ ꯃꯣꯔꯣꯛꯇꯤ ꯌꯥꯗꯦ, ꯑꯇꯦꯛꯄ ꯑꯣꯏꯒꯦꯔꯥ ꯑꯍꯤꯡꯕ ꯑꯣꯏꯒꯦꯔꯥ ꯃꯤ ꯁꯤꯕ ꯇꯥꯔꯦ꯫ ꯃꯩ ꯍꯧꯕꯗ ꯑꯌꯦꯠ ꯑꯄꯟ ꯈꯥꯏꯗꯣꯛꯄꯗ ꯎ ꯃꯣꯔꯣꯛꯇꯤ ꯃꯩ ꯍꯧꯅꯗꯦ꯫ ꯁꯖꯤꯛꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, ꯎ ꯃꯣꯔꯣꯛꯁꯦ ꯊꯥꯕ ꯌꯥꯔꯝꯂꯕꯗꯤ ꯑꯃꯨꯛꯇ ꯍꯥꯕ ꯁꯣꯏꯔꯝꯃꯣꯏ, ꯃꯣꯔꯣꯛ ꯃꯌꯥꯝ ꯑꯃꯁꯨ ꯇꯤꯡꯅꯔꯝꯃꯣꯏ꯫ ꯀꯩꯔꯦꯟ ꯐꯥꯕꯤ ꯁꯖꯤꯛꯀꯤ ꯋꯥꯇꯥꯗꯨꯗ ꯃꯃꯤꯠ ꯃꯅꯥ ꯁꯪꯗꯣꯔꯛꯏ꯫ ꯃꯌꯥꯝ ꯃꯃꯥꯡꯗꯨꯗ ꯉꯥꯡꯗꯤ ꯉꯥꯡꯅꯤꯡꯂꯕꯅꯤ ꯁꯖꯤꯛꯇꯨ, ꯑꯃꯨꯛ ꯇꯊꯤ ꯇꯊꯤ ꯆꯩꯔꯨꯔꯒ ꯃꯌꯥꯝ ꯃꯃꯥꯡꯗꯨꯗ ꯁꯣꯏꯗꯅ ꯏꯀꯥꯏꯕ ꯇꯥꯔꯦ ꯈꯟ ꯆꯩꯕꯤꯗ꯭ꯔꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯃꯥꯒꯤꯗꯤ ꯑꯔꯨꯕ ꯋꯥ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯐꯝ ꯁꯖꯤꯛ ꯅꯠꯇꯅ ꯂꯩꯇꯦ꯫ ꯑꯁꯤꯒꯤ ꯈꯜꯂꯒ ꯐꯥꯊꯔꯕꯅꯤ, ꯇꯥꯟꯖꯥ ꯃꯦꯟꯖꯥ ꯈꯪꯗꯅ ꯎ ꯃꯣꯔꯣꯛꯀꯤ ꯋꯥꯐꯝ ꯄꯨꯁꯤꯜꯂꯛꯄꯗꯤ ꯁꯥꯎꯅꯤꯡꯂꯕꯅꯤ꯫ ꯁꯖꯤꯛꯇꯨ ꯈꯔ ꯀꯣꯊꯔꯝꯕ ꯍꯧꯔꯛꯂꯝꯕꯗꯒꯤ ꯇꯣꯛꯍꯧꯔꯦ꯫ ꯏꯃꯨꯡꯗ ꯐꯝꯂꯝꯕꯗꯒꯤ ꯃꯅꯥꯏ ꯑꯇꯩꯁꯤꯡꯗ ꯃꯆꯥ ꯏꯕꯦꯝꯃꯅ ꯃꯣꯔꯣꯛ ꯂꯩꯔꯒ ꯄꯨꯔꯛꯎ ꯄꯥꯎꯖꯦꯜꯂꯤ꯫ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯀꯩꯊꯦꯜꯗ ꯃꯣꯔꯣꯛ ꯌꯣꯟꯕꯤꯁꯤꯡꯗꯒꯤ ꯃꯣꯔꯣꯛ ꯈꯣꯝꯒꯠꯄꯗ ꯀꯩꯊꯦꯜꯗꯨꯗ ꯃꯣꯔꯣꯛ ꯃꯔꯨ ꯑꯃ ꯐꯥꯎꯕ ꯇꯥꯗ꯭ꯔꯦ꯫ ꯃꯣꯔꯣꯛ ꯐꯪꯗ꯭ꯔꯦ ꯃꯤꯆꯝ ꯃꯤꯌꯥꯝꯅ ꯁꯣꯟꯅꯕ, ꯃꯤꯆꯝ ꯃꯁꯦꯟꯗꯨ ꯑꯁꯨꯝꯅ ꯉꯥꯡꯅꯩ꯫ ꯑꯩꯈꯣꯏ ꯅꯨꯄꯥꯗꯤ ꯃꯣꯔꯣꯛ ꯃꯦꯠꯄ ꯌꯥꯎꯗ꯭ꯔꯗꯤ ꯇꯔꯥ ꯆꯥꯛ ꯆꯥꯗꯦ, ꯀꯩꯅꯣꯕ ꯀꯩꯊꯦꯜꯁꯤꯗ ꯃꯣꯔꯣꯛ ꯑꯃꯠꯇ ꯐꯪꯗ꯭ꯔꯤꯕꯁꯦ, ꯑꯩ ꯏꯄꯥꯝ ꯌꯧꯕ ꯁꯣꯏꯔꯣꯏꯀꯣ? ꯀꯔꯤꯅꯣ ꯅꯨꯃꯤꯠꯁꯤꯕꯣ, ꯀꯩꯊꯦꯜꯁꯤꯗ ꯃꯣꯔꯣꯛ ꯌꯣꯟꯕꯤ ꯑꯃꯠꯇꯁꯨ ꯐꯝꯕ ꯎꯗꯦ, ꯃꯣꯔꯣꯛ ꯌꯥꯎꯗꯅ ꯀꯔꯝꯅ ꯏꯔꯣꯟꯒꯅꯤ? ꯑꯩꯈꯣꯏ ꯏꯅꯦꯝꯄꯣꯛꯇꯤ ꯏꯔꯣꯝꯕ ꯌꯥꯎꯗ꯭ꯔꯗꯤ ꯌꯥꯗꯦ꯫ ꯀꯩꯊꯦꯜꯗ ꯃꯣꯔꯣꯛ ꯐꯪꯗ꯭ꯔꯦ ꯍꯥꯏꯕ ꯄꯥꯎꯁꯤꯅ ꯀꯦꯒꯦ ꯈꯨꯜꯂꯛ ꯂꯩꯀꯥꯏꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯑꯣꯏꯔꯛꯂꯤ꯫ ꯃꯣꯔꯣꯛ ꯂꯩꯇꯦ ꯀꯩꯊꯦꯜꯗ ꯋꯥꯕ ꯏꯃꯨꯡ ꯃꯅꯨꯡ ꯃꯤꯑꯣꯏꯁꯤꯡꯗꯤ ꯈꯟꯅ ꯆꯩꯅꯕ ꯌꯥꯎꯔꯦ꯫ ꯃꯣꯔꯣꯛ ꯂꯩꯍꯧꯕ ꯏꯃꯨꯡꯒꯤꯗꯤ ꯈꯔ ꯁꯥꯐ ꯍꯧꯔꯦ, ꯂꯩꯇꯕꯒꯤꯅ ꯑꯔꯩꯕꯗꯒꯤ ꯂꯧꯅ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯅꯩ꯫ ꯃꯣꯔꯣꯛꯇ ꯊꯤꯕꯗ ꯑꯋꯥꯕꯅꯤ, ꯏꯪꯈꯣꯜꯗ ꯄꯥꯟꯕꯈꯩꯅ ꯍꯦꯛꯏ, ꯑꯗꯨꯕꯨ ꯍꯦꯛꯂꯤꯕꯁꯤꯡꯗꯨꯁꯨ ꯃꯄꯨꯡ ꯃꯔꯩ ꯏꯐꯥ ꯐꯥꯕꯗꯤ ꯅꯠꯇꯦ, ꯅꯤꯡꯊꯤꯖꯕ ꯑꯣꯏꯗꯦ, ꯍꯦꯛꯇ ꯌꯥꯗꯕꯒꯤ ꯍꯦꯛꯂꯕꯅꯤ꯫ ꯁꯣꯝꯗꯅ ꯈꯣꯝꯒꯠꯂꯒ ꯃꯣꯔꯣꯛ ꯃꯈꯩꯗꯨ ꯐꯅꯌꯥꯝꯗꯤ ꯌꯥꯝꯃꯤ, ꯌꯣꯠꯁꯕꯤꯗꯨꯗ ꯍꯧꯔꯤꯕ ꯃꯩꯗꯨꯗ ꯑꯔꯦꯞ ꯑꯈꯪ ꯂꯩꯇꯅ ꯃꯩꯖꯥꯎ ꯊꯥꯕꯕꯨ ꯁꯨꯛꯍꯥ ꯍꯦꯛ ꯍꯥꯗꯦ꯫
ꯌꯥꯏꯕꯤ ꯑꯃꯗꯤ ꯊꯥꯏꯕꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨꯁꯨ ꯃꯌꯥ ꯀꯥꯗꯨꯅ ꯂꯩ꯫ ꯃꯥꯏ ꯄꯥꯛꯇꯕꯒꯤ ꯃꯃꯤ ꯑꯃ ꯌꯥꯝꯅ ꯆꯥꯎꯅ ꯇꯥꯕꯗꯨ ꯎꯕꯗ ꯑꯃꯨꯛꯁꯨ ꯏꯀꯥꯏꯕ ꯐꯥꯎꯏ꯫ ꯀꯔꯤꯅꯣ ꯏꯆꯦ ꯑꯅꯤ, ꯐꯅꯌꯥꯝꯗꯤ ꯌꯥꯝꯃꯤ ꯉꯁꯥꯏꯗꯒꯤ ꯊꯥꯔꯛꯏꯕ ꯃꯣꯔꯣꯛꯁꯤꯡꯁꯦ꯫ ꯍꯥꯕꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯥꯗꯦ꯫ ꯁꯤꯕꯨ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ? ꯑꯩꯅ ꯈꯜꯂꯤꯕꯁꯦ ꯃꯥꯏ ꯄꯥꯛꯂꯔꯣꯏꯗ꯭ꯔꯥ? ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯗꯨꯅ ꯂꯩꯔꯕꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ? ꯏꯆꯦ, ꯃꯁꯤꯅ ꯌꯥꯔꯣꯏꯗꯕ ꯂꯩꯔꯕꯗꯤ ꯑꯇꯣꯞꯄ ꯄꯥꯝꯕꯩ ꯑꯃ ꯊꯤꯕꯤꯌꯣ꯫ ꯌꯥꯏꯕꯤꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯒꯅꯨ ꯃꯖꯥ ꯏꯕꯦꯝꯃ, ꯀꯩꯁꯨ ꯇꯧꯔꯣꯏ꯫ ꯀꯔꯤꯒꯤ ꯑꯩꯈꯣꯏꯅ ꯇꯧꯕ ꯊꯕꯛꯇ ꯃꯍꯩ ꯌꯥꯜꯂꯣꯏ? ꯁꯣꯏꯗꯅ ꯃꯍꯩ ꯌꯥꯟꯒꯅꯤ꯫ ꯆꯤꯟꯗꯗꯤ ꯑꯗꯨꯉꯥꯛ, ꯃꯃꯤꯗꯤ ꯁꯨꯡꯎ ꯎꯗꯦ꯫ ꯐꯔꯦ, ꯀꯣꯔꯧꯁꯨ ꯅꯥꯔꯜ ꯋꯥꯏꯒꯗꯧꯔꯦ꯫ ꯑꯩꯈꯣꯏꯁꯨ ꯇꯝꯄꯥꯛ ꯌꯨꯝꯗ ꯍꯟꯈ꯭ꯔꯒꯦ꯫ ꯃꯣꯔꯣꯛ ꯅꯠꯇꯕ ꯑꯇꯣꯞꯄ ꯄꯥꯝꯕꯩ ꯑꯃ ꯇꯧꯕꯤꯔꯣ꯫ ꯀꯩꯔꯦꯟ ꯐꯥꯕꯤ ꯐꯦꯠ ꯂꯥꯎꯔꯝꯂꯒ ꯇꯨꯃꯤꯟ ꯆꯠꯈꯤ ꯁꯖꯤꯛꯀ ꯂꯣꯏꯅꯅ꯫ ꯌꯥꯏꯕꯤ ꯑꯃꯗꯤ ꯊꯥꯏꯕꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯣꯔꯣꯛ ꯊꯥꯕꯒꯤ ꯑꯔꯦꯝꯕ ꯃꯌꯥꯝꯗꯨ ꯌꯦꯡꯗꯨꯅ ꯂꯩ꯫ ꯏꯆꯦ, ꯀꯩꯗꯧꯁꯦꯕ? ꯇꯔꯦꯠ ꯁꯦꯟꯖꯥ ꯐꯪꯒꯗ꯭ꯔꯥ ꯈꯜꯂꯨꯕ ꯑꯔꯦꯝꯕ ꯇꯥꯔꯗ꯭ꯔꯥ? ꯃꯑꯣꯡ ꯌꯦꯡꯈꯤꯁꯤ꯫ ꯁꯤꯅ ꯌꯥꯗ꯭ꯔꯒ ꯑꯇꯣꯞꯄ ꯄꯥꯝꯕꯩ ꯑꯃ ꯌꯦꯡꯕ ꯇꯥꯕꯅꯤ꯫ ꯃꯆꯥ ꯏꯕꯦꯝꯃꯒ ꯂꯣꯏꯅ ꯇꯤꯟꯅꯕ ꯐꯪꯕꯁꯦ ꯁꯅꯥ ꯈꯥꯎꯖꯥꯎ ꯑꯃ ꯈꯨꯟꯕꯒ ꯆꯞ ꯃꯥꯟꯅꯩ꯫ ꯑꯗꯣ ꯏꯆꯦ, ꯀꯩꯅꯣꯕ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯦ? ꯃꯤꯒꯤ ꯅꯍꯥꯟꯈꯩ ꯃꯣꯔꯣꯛ ꯊꯥꯕꯗꯤ ꯑꯗꯨꯝ ꯍꯥꯕꯅꯤ, ꯑꯗꯨꯕꯨ ꯉꯁꯤ ꯃꯆꯥ ꯏꯕꯦꯝꯃꯒꯤ ꯊꯥꯕ ꯌꯥꯗ꯭ꯔꯤꯁꯤꯅ ꯀꯩꯒꯤꯅꯣꯕ? ꯈꯪꯗ꯭ꯔꯦ ꯏꯕꯦꯝꯃ, ꯑꯁꯨꯛ ꯌꯥꯝꯅ ꯊꯥꯔꯕꯁꯦ ꯍꯥꯗ꯭ꯔꯤꯁꯤꯅꯗꯤ꯫ ꯑꯩꯈꯣꯏ ꯃꯆꯥ ꯏꯕꯦꯝꯃꯁꯦ ꯄꯣꯛꯂꯛꯄꯗꯒꯤ ꯃꯩ ꯌꯥꯝꯅ ꯀꯜꯂꯝꯒꯗꯕ ꯃꯥꯟꯗ꯭ꯔꯥ? ꯃꯥꯟꯁꯤꯜꯂꯛꯂꯦ ꯏꯆꯦ꯫ ꯑꯗꯨꯒꯨꯝꯕ ꯑꯃꯒ ꯂꯩꯔꯝꯒꯗ꯭ꯔꯥ ꯑꯆꯧꯕ ꯃꯔꯝ? ꯍꯥꯏ, ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯋꯥꯔꯤꯗ ꯀꯣꯛ ꯊꯥꯗꯗꯣꯏ ꯁꯔꯨꯛꯅꯦ ꯀꯩꯗꯧꯕ ꯌꯥꯕ ꯍꯥꯏꯗꯣ ꯑꯃꯨꯛꯇ ꯈꯟꯅꯁꯤ꯫ ꯁꯤꯃꯅ ꯃꯥꯏ ꯈꯨꯔꯁꯨ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃ ꯊꯤꯍꯧꯁꯤ꯫ ꯊꯕꯛꯁꯤ ꯃꯥꯏꯄꯨꯅꯕ ꯉꯝꯅꯕ ꯀꯟꯅ ꯍꯣꯠꯅꯁꯤ꯫ ꯍꯣꯏ ꯏꯆꯦ꯫ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯋꯥꯇꯥꯅꯩ꯫ ꯅꯨꯃꯤꯠꯁꯤꯃꯒꯤ ꯌꯣꯏ ꯃꯌꯥꯏ ꯇꯧꯗꯅ ꯑꯉꯥꯟꯕ ꯃꯥꯁꯨ ꯅꯣꯡꯃꯒꯤ ꯁꯤꯟꯊꯥ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯊꯧ ꯈꯟꯕ ꯂꯣꯏꯔꯗꯨꯅ ꯀꯥꯏꯗ ꯂꯣꯏꯔꯣꯏ ꯅꯣꯡꯆꯨꯞ ꯆꯤꯡꯌꯥ ꯄꯥꯡꯈ꯭ꯔꯦ꯫ ꯃꯥꯂꯦꯝꯅ ꯀꯨꯝꯈꯤꯕꯗ ꯊꯥ ꯊꯋꯥꯟ ꯃꯤꯆꯥꯛꯀꯤ ꯀꯨꯝꯍꯩ ꯅꯣꯡꯃꯗꯣꯜ ꯑꯇꯤꯌꯥꯗ ꯁꯥꯟꯅꯔꯛꯂꯤ꯫ ꯃꯇꯝ ꯀꯧꯕꯤ ꯂꯥꯏꯔꯦꯝꯕꯤꯅ ꯀꯨꯝꯕꯤ ꯀꯥꯂꯦꯟ ꯅꯥꯏꯗꯅ ꯇꯥꯏꯕꯪꯄꯥꯟꯕꯨ ꯐꯤꯖꯣꯜ ꯍꯣꯡꯕꯒꯨꯝ ꯋꯥꯡꯂꯦꯟ ꯃꯇꯝꯕꯨ ꯀꯔꯝꯅ ꯉꯥꯏꯈꯣ ꯈꯥꯝꯗꯨꯅ ꯊꯝꯂꯨꯒꯅꯤ?